Lona Thingkhraba Kanglei Yawol Kanna Lup Kykl gi kuntragani to Suba Mapok Kumwon Numitka mari Leinana Lup ASIGI Chairman N.OKEN na MEEYAM da YAIPHA PAOJEL PIRAKLI N.OKEN Thadorokpa Cherol amada makata na hai Kykl ningkhalakkhibagi kuntragani to Suba Mapok Kumwon Numitka mari Leinana Lup asina Kangleipak amasung ASIGI Leipak MEEYAM pumnamakta Chokhatpa maipakpa nungaiba YAIPHA chahi ama oiresanu haina YAIPHA PAOJEL PIRAKLI Wisi amasung Kanglei Yawol ihoda thazaba thamliba Yawol amasung Yawol pumnamakta ikai khumnabu utpaga loinana Yawol gi thabak thogaida thawai pontha Thingkhraba Yawol pumnamaki mafamda Yawol gi ikai khumnabu ulakli loinana mari mata maruk mapang amadi makoina yawbiramba awalu singi awabadasu saruk yarakli khunaina chatkadaba achumba lambi takliba lamdam asigi akhang ahi PAOJEL PAOJELOI amasung aiba pumnamaktasu ikai khumnaba ulakli chai ohum saidangfam chingda awaba khangliba lanjeloi pumnamaki awabada saruk yarakli yamna thuna masa masagi masaikonda hanjanba ngamba oirasanu haina pukning thogat wahai pirakli wisi lamdam pumnamak asi India gi loilamni haibasi mamangda miyoi amadi luk kayada hanjan haikre ngasi makthokliba thodok wathok sing asina khudam oina thamlaga wafam asi Chumi haibadu amuk hana udanabagi hotnage haina cherol asina phongdoraki